ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ 5 ꯀꯣꯟꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯍꯦꯟꯕ ꯐꯥꯎꯕꯗꯤ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13 ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯃꯈꯥꯏꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯡꯕꯗ ꯂꯩꯕ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯌꯥꯗꯒꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ 5 ꯑꯗꯨ ꯉꯁꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯂꯨꯄꯥ 50,000 ꯄꯤꯌꯥ ꯕꯣꯟꯗ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ 5 ꯑꯗꯨꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯅꯟ ꯁꯤꯡ ꯆꯍꯤ 45, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧ ꯁꯤꯡ ꯁꯤꯡꯖꯃꯩ ꯃꯈꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏ, ꯑꯊꯣꯛꯄꯝ ꯀꯥꯖꯤꯠ ꯑꯦꯂꯥꯏꯁ ꯀꯤꯁꯣꯔꯖꯤꯠ ꯆꯍꯤ 39, ꯑꯄꯣꯛꯄ ꯙꯅꯟꯖꯣꯏ ꯀꯣꯡꯕ ꯅꯣꯡꯊꯣꯝꯕꯝ ꯂꯩꯀꯥꯏ, ꯂꯧꯒ꯭ꯔꯥꯛꯐꯝ ꯃꯥꯏꯀꯦꯟ ꯃꯉꯥꯡꯆꯥ ꯆꯍꯤ 30, ꯑꯄꯣꯛꯄ ꯑꯦꯜ ꯏꯕꯣꯇꯣꯟ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯀꯣꯟꯊꯧꯖꯝ ꯔꯣꯃꯤयोꯖꯤꯠ ꯃꯤꯇꯩ ꯆꯍꯤ 19, ꯑꯄꯣꯛꯄ ꯀꯦ ꯃꯦꯒꯥꯁꯤꯠ ꯁꯒꯣꯜꯕꯟ ꯁꯥꯌꯥꯡ ꯑꯃꯗꯤ ꯀꯩꯁꯥꯝ ꯖꯣꯟꯁꯟ ꯆꯍꯤ 35, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ ꯏꯕꯨꯝꯆꯥ ꯁꯤꯡꯖꯃꯩ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏꯅꯤ꯫ ꯀꯣꯟꯅ ꯃꯤꯑꯣꯏ 5 ꯑꯁꯤ ꯕꯦꯜ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯃꯈꯥꯏ ꯇꯥꯕ ꯐꯥꯎꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯊꯥꯗꯣꯛꯇꯅ ꯂꯩꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯊꯥꯗꯣꯛꯅꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ 3 ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯄꯤꯂꯥꯜ ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯄꯥ ꯐꯥꯎꯕꯗ ꯇꯥꯛꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯕ ꯅꯍꯥ 5 ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯥꯏꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯤꯑꯣꯏ 5 ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯦꯁꯟ ꯖꯖꯀꯤ ꯀꯣꯔꯠꯇ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ꯫ ꯈꯨꯜꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ 5 ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯦꯗꯚꯣꯀꯦꯠ ꯚꯤꯛꯇꯔ ꯁꯤꯇꯔꯟꯖꯟ ꯑꯃꯗꯤ ꯖꯣꯅꯤꯅ ꯂꯦꯞꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜꯉꯥꯛꯄ ꯈꯨꯟꯖꯥ 5ꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯗꯦ꯫ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ꯫ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ 5 ꯑꯁꯤ ꯉꯁꯤ ꯎꯔꯤꯄꯣꯛ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯇꯥꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯣꯔꯠ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯣꯔꯠ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯃꯐꯝꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯀꯣꯔꯠꯅ ꯃꯈꯣꯏ 5 ꯄꯤꯌꯥ ꯕꯣꯟꯗ ꯕꯦꯜꯗ ꯊꯥꯗꯣꯛꯄꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯗ ꯃꯈꯣꯏ 5ꯅ ꯍꯤꯔꯝ 4 ꯉꯥꯛꯅ ꯆꯠꯅꯗꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯍꯤꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯃꯈꯣꯏ 5ꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯈꯣꯏ 5 ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏ 5 ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯔꯛꯄꯗꯒꯤ ꯀꯣꯔꯠꯇ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏ 5ꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯉꯥꯏꯅꯕꯒꯤꯗꯃꯛ ꯀꯣꯔꯠ ꯊꯥꯗꯣꯛꯂꯒ ꯆꯠꯅꯈꯤ꯫ ꯁꯣꯃꯥꯅ ꯐꯤꯂꯝ ꯑꯃꯗꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯎꯕꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯁꯧꯒꯠꯀꯅꯤ ꯐꯤꯂꯝ ꯐꯣꯔꯝ꯫ ꯐꯤꯂꯝ ꯑꯦꯛꯇꯔ ꯁꯣꯍꯥꯒꯤ ꯃꯊꯛꯇ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯐꯣꯔꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯔꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯦꯜ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯜ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯈꯤ꯫ ꯁꯣꯃꯥꯅ ꯐꯤꯂꯝ ꯑꯃꯗꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯗ ꯐꯤꯂꯝ ꯐꯣꯔꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯑꯃꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯁꯣꯃꯥꯅ ꯍꯟꯗꯛ ꯃꯥꯏ ꯍꯣꯝ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯅꯣꯔꯠ ꯏꯁ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯆꯪ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯐꯤꯂꯝ ꯐꯣꯔꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯊꯧꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯗꯣꯛ ꯊꯝꯖꯤꯟ ꯇꯧꯕꯤꯒꯅꯨ꯫ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯒꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯑꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯁꯤꯕ ꯆꯪꯕꯒꯤ ꯂꯥꯟꯐꯝꯗꯒꯤ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯂꯝꯕꯤꯁꯤꯡ ꯄꯨꯊꯣꯔꯛꯄꯗ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕ ꯁꯔꯀꯥꯔ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧ ꯀꯦꯁꯤꯄꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯅ ꯑꯃꯒ ꯍꯥꯠꯅꯔꯤꯕ ꯌꯨꯝꯃꯩ ꯊꯥꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯁꯦꯟꯕꯤꯕ ꯉꯝꯗ꯭ꯔꯕ ꯁꯔꯀꯥꯔ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯁꯔꯀꯥꯔ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯀꯦꯁꯤꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯀꯪꯂꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯄꯨꯔꯤꯕꯤ ꯃꯤꯁ ꯑꯦꯝ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯄ꯭ꯔꯖꯥꯅ ꯃꯄꯨꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯕꯨ ꯈꯣꯡꯒꯣꯏ ꯅꯕꯤꯔꯦ꯫ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯔꯝ ꯆꯥꯗꯅ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯔꯦ꯫ ꯂꯥꯟꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯗꯨꯅ ꯄꯩꯁꯥꯅ ꯂꯩꯔꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯔꯒ प्रजा मियामगी मिहुत सारिबसिंगना प्रजा मियामगी पुंसी
Lantum ngakpa ngamdraba asida aikoi miyamna sarkar gi mayokta karisu tawpa ngamdabagum tawriba thawong asidi yamna laibak thibani miyoi kharana Manipur gi ngamkhoi kaibi yaroi Manipur gi saktam kaibi yaroi hana khongrai niktuna leire atoba kharana Manipur mase khaidokna ba magi lam kanari separate administration ni haire Manipur asi jati kunthra ka takuna semba fajraba afun bagi saktam na laitengba Manipur ni yellow furup masil gi lan taun halle kangu masel han halaga jati asi masa madom data muzakhina fa amadi malem dagi Manipur jati asi kangkul mutkina ba thawong asida atopa jati furup singi aronba sarau langda aikoin afang thawna fudoktuna I masel hana bagi hainabi thadok lasi serolaj nahai I furup aminaduna I tinnaduna sahi kya amana amagi mateng pangnaduna sarau mauroknaduna sada nawdam inaduna igi marina langla amagum chen apun baki langla amatu oina laimindaraklava furup singi igi reisa Manipuri oiminari bajati yamane Manipuri jati haibasi jati kanglok furup amatana kaidongnung dasu oibai haroidaba asina khangbai ba saduna furup amakhaki jati amakhaki kanglok amakhaki wangang dana furup amabo furup amana hunduna sentiment saganaduna wa pangangang duna yengna bagi thawinsinda safu kairaga kwakna harabagum thogan gumse Manipur gi apan bagi sakta mamati Manipur jati asi malem prithvi dagi kalhause thengkhang kaya da saitheng kaya phangre naga ga kuki ga paite ga Muslim ga mitai ga hausina amuk phong sana kambina da balaitana mitai ga kuki ga lan tawna tuna mi kaya hanare yung kaya mai thanari ngamkhai leitaba loifanai da balal amasu waire masida sentiment kaya saganari kana hingawgani khangdana nuclear war matamasida yeknaba India na pena yengle yellow mi Manipuri mutkraka mitop yancha mayam gi mitop Manipuri miyam gi lamdam ama semhauna daba masida aranba ufai waina Manipur da aeroplane ki khudong chaba leire train gari ki khudong chaba leire ising gi jahaz ki khudong chaba su yamna nakna leire lambi thong malem gi lebak singa phaunare masida mito ki yancha molsan karana masa ki khudong chaba khara phangna ba ireibak yolaga sare mitop yancha yellow mi ana miyam gi heu kada makok singamba kyana election vote matamda Delhi da base tawba party ticket kya lauraga mayumda mitop yancha singi photo Narendra Modi Amit Shah Rahul Gandhi की फोटो कया थे तुना CSO सिंह इज्जत जोन थोकी बने पार्लियामेंट सिटीजनशिप अमेंडमेंट बिल CAB पास तो भयारोय लाउजरम ब माइथी खरे इनन लाइट परमिट आल फीस अनरे आइदुना मियामबो अपंग बसीदुना हराउदुना नोंगाइ फंगतोक्तोना थबल सोंखी बने CAB ना मणिपुर दा सिनकु की संगबदा आयाबा पी बने ILP ना थिंगबा ngambra ओइदबा नमथाकी ILP ओइबना सिनकु की मणिपुर दा संगबा थिंगबा ngambdabane पुनबगसी CM बिरेन की लेखांग नामदी सरकार असिना थोगन बनी हारे कर्फ्यू कोमथोक ट्रबसु मियामना सिकना चाइनाबा ngamkhidre हौजिक मणिपुर की ओइदिबा फिबम असिगा मरि लेनन इम्फाल वेस्ट अमसों इम्फाल ईस्ट डिस्ट्रिक्ट सिंगदा लॉ एंड ऑर्डर की फिबम नंबरम ओरगा ngasi सेप्टेम्बर की तांग कुनगनिथोय असि डिस्ट्रिक्ट अनि असदा कर्फ्यू कोमथोक लैरोय आइना मरि लेनबा DC सिंगना ऑर्डर थोखरबसु कर्फ्यू लेना मियामना सिकना चाइनाबा ngamdana tinkhre लोना अपनबा अथिंगबा अमत लेतना साथोक ससिन तौनखरे ngase yu angan badagi hona miyamna thoknarakuna Imphal East amasung West ki mafamsingda mahusagum sathok sasin taunaki khoirambal kaitil su hanadagi sangtana khara famnaki phol curfew lauthoki ba district ani asigi manungda leiba dukan kya su thong hangnaki oirakli ba phiba masi mamang namit nini chukna jar strike tawkhiba atuga ngarangna black day ka mari leinana sintha lepiu haibadagi miyamna sintha lepna khibana maram oidana namit homni Manipur miyam sathok sasin tawba yadana Line giver aduga ngasina amuk Imphal East amasung Imphal West full curfew thamjilakpa asda miyamna khangba ngambagi pangal leiraktabadagi curfew gi athingba thugaiduna sathok sasin tawduna sunombagi tabak chathagibane panba yabadi ngasi Imphal East amasung West animakda full curfew thamkiba aduda school amasung college sing loinana court jauna essential service singide curfew na konsoloi ana mari leinaba DC singna aiba serol thoktuna khangnikheba leirabane अरोइबदा कंटेंट सिंग असि की मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनम पदागा जरि चैनल असिना दमदा कानारबदी सब्सक्राइब तविद्रबसना सब्सक्राइब तविरमलोइना लाइक एंड शेयर तवसु काबिगनु पुनमपो अमखाना थागजरि